Chief Minister Nongthombam Biren ki Mathakta criminal case file Tougadabani Haina hannagi Union Home Secretary Pillai na iba article amada Phongdokhiba wafam adu Meitei Leepun na akanba Condemn Tourakli Meitei Leepun ki Luching Purel Pramod na Thadorakpa Cherol amana hai Pillai na Phongdokhiba wafam ase cookie singa mathak yamna nakna loina rubagini asigum wafam ama Pillai na phongdorakkani haibasi thazabagi wangmadani Cookie militant singa suspension of operation ki yanaba khuyak pinakiba adu Congress na luchingba UPA lenga ki matamdani amade mahakna Home Secretary oina North East ki affairs sing senaba matamni haibasi Manipuri ki miyamna kaidongda kauroi Cookie singna mahak apangba siraga puriba ase kakningai oide maramde cookie singna puwari semdok sadokna bohodarakliba ase handaki asina ahanba nate Cookie singi yufom yautaba claim kaya Minister of Home Affairs na mamangda dismiss tawkiba laikrabane adobo miyoi kharade asengba achumba sing ase uba phongdan leide madugi manungda Pillai su amane wakhalda khanba khudingmak achumba natte haibase Pillai na khangdabagum tawri haina su cherol asina haide panba yabade Cookie gi frontal organization ama oiba Indigenous Tribal Leaders Forum ITLF amasong Committee on Tribal Unity Kotuna chingba organization kharade Cookie khulai paiba singa mari leinarambagi allegation kaya mayoknaduna leiribane